Image PAODAM yengbiriba singbu tang kumana naram taram nok sebalonena gasigi maroba pau pijari Imphal West da bhabuk lising humudra manga humdra tok sanba sports stadium sargani amadi tongan be stadium nipan amasu sanaba proposal thakre haina chimista endem hongdokre Raj Midi City gi trama kon suba foundation de thorum pangthokre Miron Bisingi Kudol Thorum Pangtokuna Miron Bising Segap Togi Kudong Jawa Pangkri Oinana Sena Athletes Organization Kaksingna Tragni Pansuwa Sena Cup 2023 gi winner oikre Hojik mapung go Paulo Virasi State asida sanori singbu matik jawa sanori amam ohenaba pandamda Imphal West da bhabok sing humdrang truk sanba sports stadium mama sengbalagani haina Simista Nokthomam Biren Singana Phongdokre ngasi Manipur Sarkar gi Youth Affairs and Sports Department sinduna Khuman Lampak Pangthokiba sanari singi numit palan thromda athoiba mithunglen oina saruk yaraduna semester na wafam si phongdokibani Thromadura Youth Affairs and Sports Minister Govinda Das Konthokjam Manipur Olympic Association gi President MLA Thoksom Radhesyam Sports ki Director Official Singh amadi tongan ba lamda saknairba sports person sing su saruk yaki Semester na makha taraduna handak nauna Imphal West senggadoriba stadium asi railway khusam naga sagadabani masigi maru oiba mafam sing amadi masak sing sem saba hore loinana Khuman Lampak sports stadium gumba tongan be sports ground nipan amasu sanaba proposal thakre semester na sanoi singi numit pangthok libasi sanoi singbu masak khangbiba ikai khumnabu utpani lamdam masida sanoi singi numit pangthok liba sina takpadi lamdam sigi sanoi singbu masak khangbiba ikai khumnaba utpani haina lawbi yai aikhoigi ipai pusingna amadi matam matamgi lakpa lengak singna sana khonaba aduki matik pamu haibadu utpani haibas haina su semester makata na phongdokki karam mana thadoino karam mana saloino ada du tharu re ye was madu yaraktre ye moi tim du sal le ye sate chumbra number khang deko sima khatanga masi gi kharasi systematically layarna ina ko gi team sengbatung amaba karam bogok tuino karam bado honor tawduino karina kamaina de kanana recognize orino si ekhoi da confusion chalale media da karida amad lakpanena ekhoi khara ai mioi bane no sidol ler bone ekhoi leiringai hingingai da ekhoi gi kari dorongge ba du khara khanamaga loire ulammaga loire aduna aigi ba pot khara thadok narga mamang da mayam ge pot tun mang tharaga thamaga de thabuk se ngambane the football ground uji at least sigi Khuman Lampaki si minus haba ko stadium ani stadium ama railway ga torga tawgada Imphal West asoba 75,000 capacity 75,000 yeng baya ba mi adugi Imphal West ko lam identify tawre madugi ko thagre adugi mathang da ko ground nipan Khuman Lampak ta sanaba chandabadu atopo hujiki haiba lampak si Khuman Lampak ka samana na capacity kena ragasu feel kari facility samana ba ground nipan amaga siamna na bage khoi huji preparation dorga leire Friendship Sporting Club FSC Kaksingna Sinduna ngasi Library Information Center Kaksingi Auditorium da kungamari reksuba sanoi singi numit amadi nipalak suba Children's Personality Development Function 2023 pangthokre thromduda Manipur Pollution Control Board ki chairman 36 YYSC ge MLA Dr. Usam Devena athobi mithunglen social worker Naurem Ibumsan throm mapu aduga Kaksing Municipal Council ge ward number 4 ge caretaker councillor Pukhrambam Sanahal Devina Sanal Devi amadi social worker Pukhrambam baby anina khanaba mithunglen sing oina saruk yaki ngasigi throngi manung sanna angang singna makal mathel gi throm sing utpagal loina afab sanor singda kudol pochu piki Imphal East District ki manung sanna leiba Sainik School
इम्फाल की ख्वाइदगी नोंपोक थंगबा साइट लेबा रमन हाउस की महिरोई सिंह लेबा का सिंह मैना चाकपुदगी चाउना अमाता थोखरे थौदोक असि ngasi नुथिल पुंग 23 रोम ताबा मतमदा थोकिबनी मै चाकपा अदुदा रमन हाउस की क्लास 9 महिरोई सिंह लेबा का की सरुक खरा क्लास 11 की महिरोई लेबा का की तंखाई अमा क्लास 8 अमदी 12 की महिरोई लेबा का अनि तुमना मैना चाखी मदुदा का सिंगी रूफ टिन महिरोई सिंगी पर्सनल प्रॉपर्टी हाइबदी लाइरिक यूनिफॉर्म फाउंड सिंगबा अमांगाता थोखरे अदुबु लाइबक फबदी महिरोई सिंग अदु एकेडमिक ब्लॉक ता लेबा तंजा ओइबना अशोक फंदी यहोद्रे हाइरे थौदोक असि मतंगदा सैनिक स्कूल इम्फाल की प्रिंसिपल ग्रुप कैप्टन रजनेश कुमार ना फोंदोखिबदा पुंग 23 रोम ताबा मतमदा स्कूल असिगा लोनना लेबा खुंजा सिंगना पाव हाइरकपदगी मै चाकपगी थौदोक असि खांगलखिबनी मई असी कमदौना सालखिबनो हाइबदुदी सबचाना खंग ngamdri मई चाकले हाइबगी पाव हेक ताबगा मणिपुर फायर सर्विस की टीम यौक्तिङै तारक्ता स्कूल की ओइना लैरिबा मई चाकप कन्ननबा इक्विपमेंट सिंग सिनदुना अंगम थाकता कन्ननबा होनखि अदुबु मई चाकपगी चांग हेंगलकपगा मणिपुर फायर सर्विस की टीम ना मतम इकान कानदना यौसिलकपदगी मपुंग फाना कन्नबा अकनबा थबक सिंगसु पाइकटखि मई चाकप असि कन्ननबा आईजीआर साउथ तगेसु फायर इंजिन अमा लाक्तुना मतेंग पांगखि कानी तुमना चाकलबा मतुंग अतोपा का सिंग तुमना चालमगदबदगी फायर सर्विस की टीम सिंगना कनबा ngamkhibani मई चाकवी थौदोक असिदा अपुनबा एसेट लुपा कयागी मालसांग मांग ताकलबनो हाइबदुदी सबचाना खंगबा ngamdri हाइखि Whatever resources we were having, all the fire equipments, all the staff along with the general employees, we rushed to the spot and we tried to douse the fire. Meanwhile, the fire department of the state government was also called up, and the fire was big in the sense it is a hutment sort of building. So the tin sheds and the wood, the structure which is on, was getting burned. In very fast time, the state government fire team has arrived on the spot and they started dousing the fire. Meanwhile, Assam Rifle also has sent the fire team and they also helped in dousing the fire. Lamdam asida laiba healthcare sector si chawkhat hanaba honabada lenga khakta natana honaba rabadi awabu oigani maramasina private amadi lengak ani punna kusam naduna Manipur ki health sector chawkhat naba honaba changi haina health minister Dr. Sapam Ranjanna ngasi North AOC da leiba Ras Medicity ki multipurpose hall da pangthokba Ras Medicity ki trama pansuwa foundation day ki thoramda chief guest ki warol pe duna phongdokre man makha tana hai COVID-19 pandemic na maram oiraga healthcare sector da chawa para ama tambiduna ahong kaya porokpagi mami ngasidi uwa phangle malemgi oina akanba sapu pikhiba laina laichat asi lanthengna ba honabada ngasidi private amadi lenga ki ana laing sangi infrastructure yauna tongan ba hiramda ahongba sakut khongthang kaya porokpa si kharda oribasu ahong porokliba asi aphaba khongthang amani loinana malemgi oina Hengalakliba information technology ki ipak asida ngasidi healthcare sector dasu telemedicine tele ICU na singba kaya hapsin duna ahongba amalakli state asidasu IT gi hongkliba sakut khongthang asida yawba ngamnanu gi damak lengak na mieng sangba leire khunai asigi miyam gi ana layeng gi damakta pani lengak asina free health card na singba kaya semduna tongan ba thabuk thoram kaya paket pasu laikre Kathokpaga loinana miyam gi service tawriba healthcare sector da leiba singna patient singda thajaba piduna thodang loba changi haike pangthokiba throm aduda thanga ACG MLT Robindro Ras Medicity Imphal chairman and managing director Ais Rajan yauna hospital asigi Dr. Singh nurse Singh staff Singh loinana tongan ba maruiba mioi singsu saruyakhe loinana numit asiga mari leinana Ras free ambulance service su launch tawki COVID ki matamda support system achauba support system ma wabiraga Manipur ki praja kayam safe ye Manipur ki imananda Manipur ki service kayam yana PPE have we in the government acknowledge and in the same nungai Ras Medicity also particular matamda in the side makada so matamda phone da kamai da bena mato se mana da so hinkel ani da so hinkel wena ta launuraga
Launaba means not in a thing. Akoy tawdabi ati habi wakalo. Honorable Chief Minister, nundang tumde ko biki matandula. Tamayna tawsige na kandi matandula crisis. That crisis management it was so important. Prasad zo panic le hen bayati. Prasad ki pot walan bayati. Pot have treatment to the doctor oxygen. Sahi asige April thada Uttarakhand ge Nainital da pangthokadoriba Tragani 12th Federation Cup 2023 Senior Men's and Women's Bodybuilding and Men's and Women's Physique Sports Championship ta saru yarunabagi trial selection ngasi All Manipur Bodybuilders Association Ambana Kuban Lampakta pangthokibaga loinana Manipur gi oina saru yarugada bodybuilder nipa ama women bodybuilder mariga loinana official ani khankre trial selection da khalab sing adudi kg nifu marfuga mangagi men's building category da L Swasandra Singh women's bodybuilding open category gi oina Leishang Them Sarita amadi Ingudam Kabita Sanu loinana women's sports model physique open category da Maton Thai Raleng amadi Mayushin Khapai Yano Simrani Hairi Mirol bi nupi amana mirolingai matamda doctor amutang unahuna bahona bada lupa lising manga dagi tara phawa sangna gari wairaga tampakta laktuna layang lamba Sandil district ki Saibol Jokpida Pradhan Mantri Surakshit Matribha Abhiyan gi extended program gi makhada pangthokhiba miron bising gi khudol gi thoram makhada obstetrics and gynecology ki Dr. Singh laktuna lemna layangba amadi ultrasound gi khudong sawa pikre district health society Sandil Sinduna health and wellness center Saibo Jokpida pangthokiba thoram aduda general medicine pediatric amadi gynecology Dr. Singh na angang amadi mirol sing sek tobaga loinana lemna hidak piba amadi tika thaki mirol bising sek toba aduda mirol bi kuthahum doigi manungda nupi trama thoina high risk oiba thengnakhi Thormatuki Matangda National Health Mission Manipur ki Maternal Health ki State Nodal Officer Dr. Mina Seramna Ana Layangi Lamda Kudongsa Dabukaya Mayok Nariba Miron Binupi Singi Yaifanaba India ki Prime Minister na Haudokiba Pradhan Mantri Surakshit Matribha Abhiyan Asina Manipur ki oina su mafam kayada kanaba piba ngamle Saibol Jokpida pangthokliba from Asina state asigi oina mafam kulhumdoi sure Makata su state asigi manung hanjin ba mafam kyada Dr. Narsamadi ata equipment sing puduna mirol bis singbu asu engam yaudana angang unhan bagi thoram asi makata su pangthokhi gani department asina paikhatliba thabak thorams asida central government asu masak khangboina award amasu pirakpa leire loinana asigumba mirol bis singi yai patharang asi hana thamada amuk toramba adu tha amada anerak oina pangthok nabasu sem sare haiki 120 kilometer mu oiramba yain khali mayam ju punna lengbi ra imni na khangam gani lambi kyam phatte kayam na aidi yam risky oiba kainoni adu bo ai sum khalu bada akoina gari tonga labo samna pakhatpa kainoni kamai tawno adu aina sum tung tabada khoi khanaraga lakko matamda miron bi amana di kyam waram gani moida khudum chadaba mayam ama moidi chakka ju phangdre moina gari tonga ga laga su kayam na waram gani sida facilities phangdabani na aina khalu bada ngasai akhoi sida is wana facility kharapi ba moina nungai ba mayam phungdor pada idi ngam khai deitana harau me tai sumba kano sumba khogi khudong chaba se pina na se idi ngami makhai ai I should pray to God that akhoi health se phajana khoi isu phajana leiraga khudong chaba pi ba se yam chachage na ai khoi tin se toina chachage se ge wakhanda leije yam harau po ai tare Aikhogi Turel Mapanda Lairiba crematorium sing asina Turel sing Mosil Hanbada Kajikta Waribasu Saruk Yari Maramasina Wankai Kendragi Manunda Turel Mapanda Lairiba crematorium sing asi Lautok Laga Mapam Saba Jagai Laga electronic crematorium Tamnava Pandam Tamli Haina Wankai Kendragi MLA TS Anukumana Fongdokre Nomaibung Primary School Lampakta Sengbal Iba Multi Utility Park asi Nomaibung Sakpram Lerak Development Committee ki maintenance ta sinanabagi damak committee asida sinabagi thoram ngasi noibung chakpram lerekta pangthokhibaga loinana committee asigi manga suba foundation day kam general body meeting gi thoramda chief guest ki war period na waham sing asi MLA na phongdokhibani
mahang makha tan hai lengang de pini ba khudong sawa khuding mak public ta angam ba thak ta yahon gani CMHT natraga atopa khudong sawa phangde ba singi oina su matam pumbada mahaki yumda laktuna tanar ba yagani asigumba asumna tawraga amaga singthanabagi hainabi asi thadolaga punna sakhot minana ba khona minasi multi utility park sariba jaga asi hana dumping jaga ama oina amadi naha singi nisa safam oina lerambani naha kaya asi mangba helaknabagi masak ama oirakpadagi development committee asiga tanraga phajana sengwatuna sinaba yagani khangbadagi sengwat kibani wakhai kendra anuba development purakpa haiba wakhalonda thabak asi packet kibani mamangi noju thada sathok sasin tawda khudong sadaba kaya mayok na khiba adu amuk hana mayok na dana ba leiriba kalbar sing asi handaki noju tha mamangda sindok na ba khetrigau kendra gi MLA ga su wari sanaduna understanding leire wangkhai kendra gi tongan ba jaga da water reservoir taret leiriba asisu singkhai singi project asi mai palak labadi ising walaroi haiki district administration Pejol na sinduna ngasi Pejol district ki Wangai Range subdivision da laiba Siba Purikhal Government High School da District Health Leaders Day amadi miyam gi numit thoram pangthokre singi numit amadi miyam gi numit thoram asida SP Pejol A Ganashyam Sharma IPS SDO Tipaimu Wangai I Dinesh Kumar amadi atai district level officers sing su saru yaki mafam duragi phangba paw gi matung ina ngasigi numitta tongan ba government scheme singi kanaba sing beneficiary sing da phangan ki haiba benefit scheme sing adudi integrated child protection scheme gi kanaba sing CMHT PMJAY card sing yenthokiba ga loinana medical department na patient maidrago humdoi gi hakchang checkup tawki masida natana atai department kya gi card sing amadi certificate kya su yenthoki International Peace and Social Advancement amadi Kanglai Park Students Association Jirbam District Council ani sinduna apunba saklon ama sagatpagi anoba mieng ama haiba pandamda numit humni gi oiba youth leadership residential camp hawdokre thorom hadokba aduda retired SP Y Ashok Kumar IPSA headquarter gi advisor KS Singkhai Duwang Jimwak Jirbam gi president TS Jini Devi CPM Mutiny Lakhipur Kasar Assam gi BPN Biren Singha amadi Lehomi Lipun Lala Helakandi Assam gi president and Biswajit Singhana chief guest president amadi guest of honor oina saruk yaki residential camp aduda Lala Helakandi Kasar amadi Agartala gi miyoi singsu saruk yaki loinana camp asida camper yangkhaina saruk yaki The Standard School Tagel Part ki sahi gi pangthokpa exam da makong mathang tarba mahiru singda manapi duna pung thawatpagi throm ama ngasi tayenda leiba school asigi campus ta pangthokpa ga loinana satliba sahi asida school na concession pigadaba mahiru singi mingsu lauthokre throm adigi matang da school asigi principal Laisram Rajesh na pamusing da hai mahiru singbu pung thawatpa oina throm asi pangthokpani school asidagi bahiroi control hom doi khangatuna lakhadirba academic session asida free amadi atai hiram singda exemption torogani haike Churchampur United Club Oration Kuko senduna Peace Ground Tuibongda nominini sumna sathrakiba annual sports meet 2023 ngasi loisin kre annual sports meet loisin bagi throm aduda Churchampur SG MLA LM Khautena athoi mithunglen oina saruk yaki throngi manungsana aikhogi yelhongwei dagi leknaba masana mukna nupi singna thori singna khibaga loinana major current polo club Imphal amadi Imphal East amadi Moirang Polo Club Bisnupur district anigi manakta polo exhibition match amasu sanaki Union Minister of State for Home Nitish Pramanik na West Bengal gi Coast Bihar da lakpa matamda mahaki convoy da nungi len tahanduna attack chathakre Mr. Pramanik na thodok adu Trinamool Congress na sathat kibani haina maral siki minister gi SUV gi windshield amanga ta thokre miyam adu laksing na bahona bada police na tear gas kap ki hairi Mr. Pramanik na haikibada minister phawbada sep phangdraba misam dadi karam dawgani thodok asina Bengal ki democracy ki saktam uthok chare
Union Minister aduna local BJP officer lakpada thodo udu thokibani amramda local gi sub report amana haikibada BSM na nongwai kapagi thodo amada tribal ama sikhibagi pau Union Minister da piki hairi hanakta Kosbiar da pangthokba rally amada Trinamool Congress ki General Secretary Abhishek Banerjee na Minister Pramanik na tribal adu sikhibagi matungda miyam gi damuda thabak amata lakhot kide Hanasu Maran Sikrabani, Trinamool Congress leader Uddayan Guhanasu, Pramanikna Satpa Mapam Kudinda, Piral, Amun Okani, Haibagi Pondoko Wahamsu, Lake Rabani Hairi. Sanwagi Powda. District Sports Association Kaksingi, Makada, Sena Atlas Organization, South Kaksing Wai Sindona, Dragni Pansuwa Sena Cup 2023 district level under 15 boys football tournament, Sena Atlas Organization, South Kaksingna. Winner Oikre, Kaksing Wari, Kunjapat ki Sanabunga, Tasiki Trani, Toydagi, Tim Mangana Saru Yadun Satra Kiba, Tournament Asegi, Nasi Sanakiba final mesta, Yumbu Eriva Sena Address Organization, Kaksing Warina, Kaksing Football Club, Kaksing Bu, Panjal Aniyamada, Mighty Pidon, winner Oikibani, Saugi Mai, Park Nabagi, Panjal Singado, MD Zakir Khan, Na Meski Minute, Kutramato Suba. The Panjal Ama Aduga M. Ronaldona Meski minute Yankee Nitoshiba Minita Zankivani Mighty Oroba KFC Amatanga Panjal Aduna Meski minute Nipu Nitoshiba the S. Amiskarna Zankivani Meski Central Refrina KFC N. Selects Amasung L. Bidyananabu Meski Tarasuba Amasung Kuntrasuba Minita Aduga Saugi L. Rohitpusu Meski Kutrasuba Minute Singda unsporting behavior ki yellow card book tauke tournament sigi KFC Kaksingi L Vidyanandana Panjal Manga Sanduna highest scorer Juvenile Association Kaksingi Nomai Them Baisungna best goalkeeper YWU Kaksingi TH Adityana best defender Ifa Ireng Bangi manager L Malem Nganba Maitaina best manager Shao Kaksingi coach Naurem Bikasna best manager Shao Kaksingi Kaksingna best fair play team Sao Kaksingi M. Ronaldona man of the final match Sao Kaksingi Rishi Pukrambamna best player Sao Kaksingi Naurem Livasna best midfielder Amasung Sao Kaksingi MD Zahirna best striker gi Manasing Pangki Nasiki tournament losinbagi from aduda Dr. Usam Deven MLA Wagwai Esina Thobe Mithong Dr. Naurem Swasandra Associate Professor Kamalpur College Kaksingna from Mapu Naurem Gopimon Associate Professor Central Agriculture University Imphal Kaksing SCG MLA gi loinabi Nuksi Devi Amasung DSA Kaksing gi Secretary Moirang Them Nilona Akhanaba Mitung Singwaina Saruk Yaki Hojik Aroibada Maroi Paw Rupijari Imphal West da Bhabuk Lising Humudra Manga Humdra Sanba Sports Stadium Sargani Amadi Tongan Stadium Nipan Amasu Sanaba proposal Hakre Haina Mr. Enden Kundokre Raj Medicity gi Trama Pan Suwa Foundation Day Thorum Pangtokre Miron Bisingi Kudol Thorum Pangtoktuna Miron Bising Segap Togi Kudokzawa Pankre Oinana Sena Athletes Organization Kaksingna Tragni Pan Suwa Sena Cup 2023 gi winner Oikre Nasigidi Image Forum Saluk Saba Matang Silojere Niambo Amukana Rumjari